Thawal Forest Division gi manung sana Imphal East District ki Sanam Sandrok Makhali kai gi koi bada leiba sing Maru kokpa horaklei hanna yeng bidre haina khunja sing warawnare lengak na thubada thabak paikhat page tangai fadaba leire umang kokthok tuna yum tasiliba asi Sanam Sandrok Makhali kai gi koi bada leiriba singsang napom singda sauna thokle hiramasi gi matangda Sanam Sandrok Makhali kai gi Center for Human Rescue CSR na fongdorok kibada khulasi gi koi bada leiriba singda sathariba thong asi matam kuina dagi yengsinduna lakke masiga loinana sathariba thabak asi Reserve Forest area da sathabana aina yadaba thongne amaromda sing asibu kannana ba haiduna hokiba sahi lisingani kunga gi September gi tang tara mangada Divisional Forest Officer Thobal Division da aiba serol pisinuna wakat kiba laikre pisin kiba serol aduda Reserve Forest ki mafam asida ain kaina lam khopsin ba amadi uwai yanthatuna yum tasiliba asigi matangda inquiry ama tawduna encroacher sing asi Forest Department gi permit pairabra haiba du thidokpiu haina taksin ke adubu ngasi fawba matik saba tabak amata paikhalaktre mari leina loisangi thawung asida khulgi miyam penadre amadi sing asi matam khara leirabadi maru koklaba leikangla on khagadra haibagi singnaba leire malemgi oina ainga sa honglakpagi sauna awaba saitheng mayok naringai asida asigumba thabak satharakpa haiba asi yamna laibak thibane umang wamang kanduna akoibagi khalnga nana ba honabada aikoi khudingmakki thaudang sauna lei leingakna su hiramasigi matangda athubada meeting sangduna Reserve Forest area da sathariba thabak ase yengsinduna thabak paikhatpiu haina taksilak lei